Akasbani Imphal Ngangbam Nganthoi na pau pajari. Hanagi Pradhan Mantri Rajiv Gandhi lekhidabagi kunthra manga suba palan thorambung asi leba asina anti-terrorism day haina pangthoknari. Rajapal Ajay Kumar Bhalana terrorism ki thawngda lekhidraba miyoi mafamda ikai khumnaba ulakli. National Anti-Terrorism Day na lakpada aikoi pumna mangna santi amata oiba amasung nungsi chanaba puraknaba punna hotnaminarasi haina Mukhya Mantri Yumnam Khemchana appeal tawri. Warol amada Mukhya Mantri na hai miyoiba khunaida sauna singnarakliba terrorism ki thawngsingbo aikhoina maithiba pigadabani. Terrorism ki thawngda lekhidraba miyoisingi mafamda ikai khumnaba utli amadi makhoigi imung manunggi awabada su saruk yari haina Mukhya Mantri na makhatana phongdokli. Griha Mantri Govindas Konthaujamna National Anti-Terrorism Day ga mari lenana hai aikoi masel gi marakta apunbagi wakhalon hena sesin handuna jati gi apunba saktam gi damak thawna phana sangsin minarasi. Jati asibu ngak senbada lekhidraba security personnel sigi mafamda suikai khumnaba utli. Thawramasi Manipur Pradesh Congress Committee na sinduna Imphal gi Congress Bhavan da su pangthokhi. Bisnupur akoiba apunba lup amasung kokomi na sinduna Naga misam phajinduna thambabu yaningdaba phongdoktuna Bisnupur Bazar da ngasi wakan mifam phamkhre. Rongmai Naga Lufuam Taipei Luangrian gi nupi singna saruk yakhiba mifam aduda tongan ba kholaw kya su lawkhi. Kendra gi Health Services ki Directorate na Ebola laina na naba lebak singdagi lakpa passenger singda akhanaba section thang lawkhanaba advisory thokre. Advisory edugi matung ina Democratic Republic of Congo, Uganda amasung South Sudan na chingba laina asina sokhanba lebak singdagi lakpa amasung laihau koksikpa masal pen amasung obana chingba layong thengnaba miyoi singna khudakta medical gi section thalang lawkhanaba khanghalli. Laina asinaba miyoi singa hakthengnana unaruba passenger singna airport ki health officer natraga health desk da report tawrnaba hairi. Kendra gi Commerce amasung Industry Mantri Piyush Goyal na hairi malemda sarangnaba kaya thoklingai marakta laiba asigi GDP gi sang 3.3 oirambadagi 3.5 da hengatle. New Delhi da pangthokpa thoram amada mantri na hai masi leba asina thajabaga loinana malemgi phibam singning thina thengnaba ngambagi sakti leibadagini. Mantri na hai haujik oiriba sel thumgi phibam asi ningthina laksinba ngamnaba sarkar gi tongan ba bibak singna matik chaba thabak sing paikhatli. Nongsub Asia da thokliba wathok asigi yenglaga Mizoram sarkar na thau sijinabagi sang hanthanaba thorang kya paikhatlagani hairi. Sarkar gi paw matung ina General Administration Department na thorang asi Pradhan Mantri Narendra Modi na thau likna sijinanaba phongdokhiba amasung malemgi tangdu leitadaba phibam asigi yenglaga paikhalakpani. Thorang asigi makhada yumsa kaisa numit khudingi sarkar gi karmachari sing official gari sing sijinaroidabani. Numit asida karmachari sing na office karakpada khongna natraga public transport gari sing da lakadabani hairi. Karmachari singi sada kunna yumdagi thabak sunaba thorang su paikhatle. Kendra gi Development of Northeastern Region Donor Mantri Jyotiraditya Sindhya na ngarang Arunachal Kiwi the USP of Arunachal Pradesh haina mingthonba kiwi thabagi mission ama hudokre. Thormadu da Arunachal Pradesh ki Mukhya Mantri Pema Khandu amadi mari leinaba official sing saruk yakhi. Lupa koti 163 changna paikhatkadaba mission asi tongan ba mantraloy singi thausil thorangga loinana paikhatkani. Masida Agriculture amadi Farmer Welfare Mantraloy, Rural Development Mantraloy, Food Processing Industries Mantraloy, NABARD, ICAR na chingba kaya yauri. Kendra gi Youth Affairs amasung Sports Mantraloy na sana khotnabada performance hengarhanaba hidak sizinaba doping gi thabak thoramsingda chenaba sing criminalization tawbada nauna hapsinaba prastab tawriba wafam sing phongkhre. Nauna hapsingadoriba sina ain yadaba polam sing lalonba puthok pusin tawba sahi nauriba angang singda polam sing asi phanghanba amasung doping bu pungning thogatpagi thabak thoram singda chenaba miyoi sing criminal ni haina dandi pinaba wafam yauri. Anti-doping gi niyom thugairamba amasung doping test tawbada positive oiba adubu polam sing adu lalolitik tawbada yaudaba sanaroi singdi criminal oina lawroi. Paulo Jare.